Center की Covid19 की thadarkpa selphamsing kadaida cjinnaribano Thamjariba wakat asi chatliba chahi 2020 ki November ki tang ahumda Huiyen Lanpao newspaper ki ahanba laimaida chaungna headline oiduna phongkraba adugumlaba paudam amani State asada Covid19 positive oiba missing amadi sibagi changsi nongmagi hingalakpaga loinana Covid positive oibadagi Covid care center singda leriba miyoshingi wakachu nongmagi hingalakli Lamboi khongnang khongda hangliba state Covid care center asida mamangda piramba vitamin gi hidak sing September thadagi pibidriba asi center dagi Covid19 gi thadarkliba senpham sing kadaida cjinnaribano haibana chingba wahang kaya center asida leriba miyosingna hangnarakli Lamboi khongnang khonggi state Covid care center da leribi nupi amana phongdorokpagi matung ina Center asida leriba wada passing amadi thengnariba khodong sadaba singi matangda pendaba wakat kaya media gi thongda amadi mari leinaba authority singda phongdokkiba laikre adubu ngasi phawbada lengangna amadi mari leinaba singna tuminna leisinbagi thong asi yamna laibak thiba thongni Hojik center asida leiba miyoi singna khwaidagi chauna mayak nariba khodong sadaba asi immune system kan khananaba haksang phana leinabagi damak hidak langthak pibidriba asini Loinana haksang khajik nungairakta matamda layang binanaba haijarabasu matam sana layang bagi khudong sabasu phangde chaba thakpagi matangdasu matam sana pibidaba amadi toilet amadi bathroom ka hena motpa maramna Covid19 positive oibagi mathakta atopa tonganba laina kaya narakadra haibagi chingnabasu leire Asigumba thawong sing asi adumak makhatana satharabadi Covid19 positive oiba miyoi sing sibagi chang nongmagi hengalakpada thingba ngamloi Center da leriba miyoi singna hidak phangdabadagi masa masagi mayumdagi hidak amadi chana thaknanaba polam sing puhalakpagi ayaba piriba asibudi yamna fai adumakpu polam sing adu positive oiriba miyoi aduga yumgi miyoi singa hakthengana unaduna pihanbagi thawong asi yamna lanba thawongni Thawong asi center asibu yengsinbiriba miyoi singna asigumba thawong asi makhatana tawhandanaba atopa lambi ama pothoktuna yumdagi purakliba polam sing asi center gi miyoi singna loksillaga pihanningi maramdi positive oiba miyoi aduga toina unarabadi yumgi miyoi singdasu laina laichat asi sandoroknabagi achoba maram ama soidana oigani Lamboi khongnang khonggi state Covid care center da leriba atopa nupi amana phongdorokpagi matung inna Center asida September thadagi laingakna vitamin hidak sing pirakhidre adubu yumgi atoppa Covid positive oiba miyoi kharasu yunakoda hangliba Covid care center da vitamin hidak sing piraga lambai khongnang khonggi state Covid care center dana karigidamak pibidribano Covid19 laksin naba hotnabada center na thadarkliba senpham sing kadaida cjinnaribano haibasi leibak miyamna khangningi ngasi fawbada Covid19 gi tongan hospital ama fawba semgatpa leitri Covid ki damaktani haiduna hangduna leiriba Covid care center singdasu positive oiba miyoi singidamak matik chana ana layang biba amadi hidak langthak mapung phana pibisu nate Center asida leiriba asi lainingduna leiba miyoi amatta yaude sumnagi laina asi atoppa miyoi da sandoktanabagi damak lainaribani Maram aduna laingakna amadi mari lainaba singna athuba matamda state asida Covid care center singda leriba miyoi singna hojik thengnariba khudong sadaba sing thidok piduna awat passing asi mention biu Maduna laina laisat asi laksinaba honabada achoba mateng oigani haiduna mahangna makhatana pauksei asida phongdokhi